Tungan social media ki maru oiba i-paw update khara miyam ra share tawjage. CRPM na ngaglaga lakpa truck driver lambi dagi Fakhre. CRPM na ngaglaga jiribam dagi Imphal tamna nongmada changdraba yadraba polam sing puduna lakpa truck driver masak khangdaba singna lambi dagi phadana pukhre. Thodok asi haukhiba lebak pupa numitta Imphal jiribam lambi gi kaiphundai khunda thokibani. CRPM na ngak tuna purakpa truck singi maraktagi nongmada changdraba yadraba polam sing puba truck ki driver adu masak khangdaba singna kaiphundai khundagi phadana pukhibani haire. Thawang asibu kaiphundai village authority na akan momongda yaningdaba phongdorpuga loinana hojik phawba mafam khangdana leiriba driver gi imung manungda thengnariba awabada saruk yajari haiba wafam kaiphundai village authority na thadorokpa sirolamana phongdorokle. Thodok asigi matangda asumba wail phangnaba mari lenaba authority singna lokhotbam thokpa thabak sing lokhotpiyo haiba wafam thamlakle. Makha tarakpa update ta Kangpokpi Da Naga Singgi wa tadaba yaroi haina NPO na phongdokre. Naga Singgi khun masing khangdana leiriba amadi Naga Singgi horpam oiriba Kangpokpi district ta leiba kanagumba phurup amatana Naga Singgi wa tadana tawning ba tawba yaroi haina Naga People's Organization NPO na khangalakle. NPO na thadorokpa serol amada Sadar Hills Chief Association na Kangpokpi da leiba Gorkha phurup ki member khara kauduna Gorkha singna panchayat ka mari lainana thadorokpa serol amada yumpham oiduna mifam pangthonaba honaba asi yamna laibak thiba amani hairakle. Panba yabadi Sadar Hills Chief Association na Kangpokpi district ta leiba tungan bak Nepali khun nipan gi chairman amadi secretary sing hayeng euki pung 13 da Kangpokpi da leiba association asigi office ta sungsoi sodana lagna bakhangan khibani amadi karigumba association asina kauriba asida laktaba thoglabadi maduda tholokpa apafata khudimak masa na pugadabani haina akanba warning tawkhibasu leikrabani. Makha tarakpa update ta hojimaki oina Manipur da thamlakliba president rule asi lokthokpagi wafam leite. MLA singna lengak siamna ba phumnom libasi arimba tagadoribra haibagi wahang lagle. Center lengak na Manipur da thamlakliba president rule PR hojimaki oina lokthokpagi wafam leite haina center lengaki lusingba amana phongdorokre haina The Indian Express na report torokre. Nakal amoromda ngarang MLA khara government unaduna Manipur da popular government ama semna naba MLA nifuga marina sem saduna lairi haina phongdolakhiba wafam adu arimba tagadoribra haibasi asaubu wahang ama oirakle.